Kuramjari mayam ngasiso anaubo video ma puraga lakjare mayam video se toina thagatpa ngamdre ado mayam ngasigi video sidi yerum gi kangsoi gi recipe oidoini ado mayam aiso ahamba thongbo oidoini ko ado yerum kangsoi se kamai tawge habado mayam yengminarasi ahanbada ai tomato ani laujare yerum ahum ama aduga tilhau ani ma laujare aduga alu maga aduga chanam ga singa lejare ko aduga sina murok atek pase si khara ma lejare aduga awa padigom khara ma lejare samaroi se ado yimina si kamaina tawbai do alu se hana khokjarage ko alu se di yamna hapchadre ado alu se mana khokjare aduga macha piece tawna ko pana adum soirasi yangna munna bagi ado yam thap chawna di soiroi si ko macha pana tawna soirasi ado mayam aisu yerum kangsoi se ahamba tabadadi kamaina thongge haibado aisu khangamdi bako haidi tabada wakhal khallidna ko kamaina thongdoino yerum kangsoi sibu kaina khandro ado sum yengsi mayam ado yeng aigi video se loyo phau yengbiyo aduga tilau sisu yamna kupna soidabida ko sum porok tawraga soirasi ado mayam aigi video asida changbirak pai chinau sing nungsibiduna like comment tawbiramo like tawba kawbigano aduga subscribe tawdriba singna adum subscribe tawsanbiramo ado mayam siga namu singa chanamga se ko phajana sugairasi yam kupna sugaida su pauri tawraga thamaga sumaina sum sugairasi ko ado siga leire kainogi yerum kangsoi da hapkadaba machal mayam singse loina sem saba loire ko aduga makha taba yengminarasi ado yerum se ai kaino amada tengod amada sumaina thugairaga loina hapchillage aduga thum khitang ama chaisalasi sum mahau leinabagi damakta aduga phajana okhairasi ko ado ai khang se thangatjare thau khitang hairasi aduga yerum omelette ko loina hapchilasi yerum se aiko yam kanna omelette ko mulhilada banati ko adu sumaina phajana kamasena gorok dongno sumaina sum okhairasi aduga kaina tawhalasi khitang am kanna mulhandabida ko kaba mulakpagi kando adum dagmana thamasi aduga lawthoasi ko yam kanna mullagadi mahawdo yawre aduna sumaina khara kaina tawre hai kanduda adu lawthoasi aduga mayam ai khangsida oina sum thongage adu tengthoroge sumaina sum magi kharkha yerum khara pa obasi sum mahaw lerani ko ado ai phajana loina ko thokjarage aduga ising haijalasi ko ising je kaino tawrasi ising je haijalasi magi saurakpagi kaino tawpagi chang do bauta adum hairasi aduga ngasagi machal mayam singdol oina hapchilasi ko aduga mayam awa padigom sidi ai kona hapage aduga yerum jesu magi machal mayam singse ko mulakpa gi kandu da kona hapasi ko hasi hana sawhalasi thum hapaga makhum khumjallaga phajana mulhalasi masi hana hana sawhalasi machal mayam singse mulle ado mahi su khatang khangsil ko aduga ngasagi aina omelette keno tawbodo adu su hapsilasi aduga awa padigom su hapsilasi ko aduga ising se kitang ma hijilaga amuk sawhange ising se yamna haidi mahi se kitang kangmalle ko aduga ising se kitang hapsilaga ga sawhanlage aduga maroi keno tawrasi maroi asubodo kitang chaisinse ko mahaw leinabagi damakta yamna di chaidre ado chaibadi ulawdre ko mulle mayam ai ising su khara haijille aduga hojik thangdarasi yengasi mahau su kamai tawge habado mayam da su haijarake mayam sathina hawi haisina banate ado yen kangsoidagi mana mu hena haurame aigi chinnara kaino ado yen kangsoidagi mana hena hawi ko ado mayam su try tawraga amutang yingbiu ne kamaina tawge habado haijina banate ai
ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯎꯖꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ